Ming tabir ko ting magpuong promenay ko no na kurumjari. Ato matam na wahang hangbir pa matam ta chan bituna ming lay pamamadi chahi na chingbasu takpiram na banolok chari. Man nga sige wahang asidi handak ta mayam na Facebook ta YouTube ta viral hoy nagi ba wahang ni. Wahang di lamdam tam na laybiri ba ozagi mafam da wafam amata hangjari. Ngasidagi numit kharani mamang da Paotak hiden eronungda epudhou pakhangba safongba haina khiba sigi matang da ozagi oiba nunggi wakhalon kharadang takpiu haibasini hangjari ba yensembam ibomcha khuman moirang kampu awang leikai khurai dagi yam phajaba wahangni ibomcha na hangbirak libasi miyam na so yamna khaurang na taning na ngai na ba wafam ama oigani ningi masigi matang si taseng na hairabada aikhoi su lai makti nate akhoi na loina khangba loina uba nate adubu aikhoi na mitei gi wari wa khong kaya YouTube ki khuthang da natragana Facebook da akhoi thagatchakhiba mayam siga mayam na su yam na hangbirakpa thengnakhre kari kari puya de yawbage karamba puya de yawbage haibadusu takpiraklagadi nungai jagani haibana singba wafam mayam ama thagalakpa thengnai matang sida ina wafam se laktringai da puya gi matang sida kitanga I thamjage puya si makhal khara thoe thaina di puya si makhal ama khaktani hujikti puya makhan yami ining thau pamai ba haktak bhaiga chandra haktak swai dagi khoigi konung puya haiba ma thokre konung puya haiba si ning thau na tauba aranba achumba afaba phataba ponamak unna waina khumjillaga ning thau yana ba iba ngasi konung puya ni phamang puya haina amamuk thoe angom chawba angom gopi haina su khangnaba maichaw sina ningthau na yana ba konung de I ningthau khangdana hayeng tunglam chatki miron na asum basi mang khidana bagi damak tungi miron na khanghau na bagi damak aidana phamang puya haina amaga irami aduna puya se ani thoe ahum suba puya na kaithen puya haina puya kaithen karani hai aduna puya gi bakhal si ahum sui asina aibadani idaba puyam ga leiri adugadi puya makhal mari ni masina karamano hairagadi ipa ipu singna phungada machada masuda chinthang yeina amathang liraga lakpana wari adu ngasi bhawa muttana leiriba Sintang puya haidana masina puya si mari subani adai pai pusingna liram bawari da samna haraga khoigi ngasai gi mangda panjagi ba phau pan ba cheng pan ba ga haido asi su sintang puya gi manung chanba wari amani asitana tana pai pusingna lina bada phaja ba wari chaba thakpada isingi khujai ne yeta thamo oida thamlabadi I kangi ka hairiba khongshan ma matamda una haida ba poching haibadi sheura haiba u nim haiba u pangong ashi haibong asina singba akhoi gi u singsi una haide kanagumba imungi kanagumna khongshalakpa matamda imungi mi oiba kanagumba singna iru sadingduna leiba khongshalakpada uba khongshanbagi manungda khwaidagi phattaba mai thiba mangjaba simaduna oika haidana ipa ipuna linariba wari se masi puyade iba po nate alaman singna khangdana tawdok singdo thoga thengnabadagi masidi tawba yadena tawhide haibasi pai po singna khangdana liramaba adugumba wari mayam ama aina panbasidi amani khaktang panjaba wani mayam ama leikre aduna kanglei sida puya makhal marini mangda haijagi basingduni aduna hariba puya makhal mari sidagi khara aikoina khangba thirubada thengnaruba
खर खक अखोइना लौखटचरगा मियामदा खुदोल तमजबनी सिमा आई थमजगे अदुना पुयागा कोना कोना हाइबिरओ हाइबसी अखोइसु चाही अनी की ममांगदा नैनगिबा था तरुक की ममांगदा नैनगिबा था अमगे ममांगदा नैनगिबा चाही मंगा की ममांगदा नैनगिबा मयाम अमा याउरी खंगदी खंगहोबा करब पुयादा करी उयावरमबनो करब पुयादा की करी थेंगनरपगे हाइबसी दिंगसिंगबगी वांगबदा लैखिबा सुकोंगाय अमा लैबना अखोइना थागिचरपसिदा पुया सिंगसिगे सागोनना थागचदबनी अदुबु मरुओइबा खरदंग पंजरबदा अखोइना मरुओइना नैनजरिबा पुया सिंगसिगे मनुंगदा निंगथौरोन सिंकक काइबरोल पुया मतम खोंगलई पुया वाकोकलोन थिलेन सलायमाइलोन पुको पुया लोइनना परिंग लांगसंग महौ लांगपुम वाचेलोन पथुप नोंगलोन खाबी थिलेन हाइबन सिंगबा पुया खरसे अखोइना नैनजरगा मसीदगी फंगबा खुलोन कांगलोन ताकपीरंबा पाउरो पाउताक सिंगसे अखोइ लौखटजबनी अदुना हुजी निंगथौरोन सिंखन अमदी काइबरोल पुया अमसुंग मतम खोंगलई पुया अहुम सिदा युमफम मोइबा वाफम खर थमजगे अखोइना ममांगैदा नैनजबा मतमदा थेंगनखिबसी सलाइ तरेत पोकपा एपुधौ पाखंबना सुखसोय सोयदना नोंगमदी कंगला नुंगजेंगदा साफोंगरगनी नुमित सिंगुम तरेतनी चुपना खोंगना लाउना मथि फोंगनीये मतांग अदुददी ताइबंग अचंब कनाना मनाक्ता चंगबा यारोये चंगुबदा पुंसी पिखमनगनी मतम मदुदा चंगबा यागदौरिबसिदी असेंगबा ई थमोइदा अमक्पा लैतबा कनागुंबा ताइबंगना खोयम माबो लैताइनगनीये असुम हाइना इरंबा थेंगनखरे मसी निंगथौरोन सिंकक तरा खोंगलई दरा हाइबदु चपचाना आइसो हाइबा ngamdre हाइरिबा लाइरिक सिंगसिगे मनुंगददी यावरबनी अदुना मतम मदुगी वारिसी निंगसिंगई कमदौना पाउताक हिदेनदा इबुधौ पाखंबगी तांगजलिनगी मवोंगसु मानबा लिल्ला हाइबसु लिनमक नतबा मची पानबा लाइगे सकलोन अमा उहनबिरे हाइदना ngasi miyamna phong phong sana nainaribase masi araiba oiroi haibadi pautak hidendagi nungjeng ikon mayamna nungjeng pukri haido pukri se khoi lonate bangladei lakpani ikon haibasini aduna nungjeng ikon yobase pautak hiden ga lapna rise panglap lapal lamnate yamna naksil abani nungjeng ikon da soidana nongma saphonga gani haibasi puya na mayek sengna iraga thambirambadagi matungina पाउताक हिदेंदा अहानबो ओइना आई थोगलकपा मतम ओइरे हाइदना ताकपीबा लाइब्रा असुम हाइना पुकनिंगदा फावी मदुमकना चामदा चाम सुम्मे हाइबदि आई हाइजरोय अदु सेंगनदी ओइरेबा मवोंग मतौसिनदि सुमभम थोई हाइना सु थमजगे अदुना पाउताक पीबा लाकपा ओइगनि निंगी अदुना पंकुई कुइररोय सुखसोय सोयदना नुंजेंग इकोंदा इबुधौ पाखंबा साफोंबगी तंजा अदु यौर माले निंगी लैपाक के अचुम वाये लमा सोयदना लाकलगनी हाइबसी लैपाक मियाम बे मफमदा करिसु खंगद्रबा पंखरबा आइगी थमोइना मियाम द खुदोल तमजरी वाफम मसी आई थमजगे।